Criminal mentality chenba meeoi na leibakki seba touni thorakpadagi thokhanningdaba thoudok kaya si thorakpani haina Minister Susindro na fondokhre. Inner Manipur Parliamentary Constituency ki April 18 da pangthokiba mikhalda hingsa thoktuna report tobada yauriba khurai A manungda leiba moirang kampu Sajef Upper Primary School gi 3/11 polling station amadi 3/21 S Ibobi Primary School S Wing Kurai Thongam Lekai gi fibam yengsanba lakhiba ACS gi MLA amadi KFNP digi minister na makataraduna Kurai AC da mahagna MP Mikhal ahumlak tawkhibada engna chikna pangthoki Amukda asigumba hingsagi thoudok thokhidri Kurai AC gi oina MP Mikhal da voter chada khumpu thada baibasi wanglabani handaki Mikhal asida yamna leibak thibadi masakhangdaba nupi nipana Assembly Constituency asigi polling station nipanda target tawduna irang thoonanaba honakiba sini haiki Criminal mentality chenba meesingna leibakki seba touni na follow chenga yam fajabi ai ko aduga thamoi de leibaduni khwai da ka lei aduna madugumba meesingduna leibakki seba touni tholopada akoi yamna lairajaba sumba lekai sti cha khoi gi workers sing se laire nu sipidaba se masidi yamna numaite aduna chapchana akoi ju thengnaba ngamnana ba moina chelibo khalondo madu defend tawung ngamnana ba ai honorani hojigi mafam jimakta da polling mapane punna tarise adurida police personnel mayam punna leibo jaga adurida adumaina phone buje da police ama suspend tawdana action am lokhole haibu leite adui mathata hojigi haireba thugaira me kholome haiba moi mi trate traipan chenei haiba mi se ama phabasu ude moi already CCTV camera election commission na fit tawribus everything u leirabane ado masibokta tawbidabase mase ai yamna doubtful oi